Manikanta Mutum environmental activist Masagi Anaba Amadagi Ras Medicity Hospital da operation taunaba honari Miyam gi thabak thauramda mapunsi kathuktuna laklaba inaw asigi awaba aikoi punamakna saruk yabiduna ngamjaba tengbang tauminasi Manikanta gi chiraba tanza asida Manikanta Mutumna miyamdagi mateng nirakli activist amoina ayam sakang minawa Manikanta Mutum ngawdana hangsangi anaba lerakpadagi athuba operation onunaba ras medicity da admit tawduna lay hairi nawasi magi sel pibam sisu kiran kudong sadabana nusibiba amadi miyoibagi nusibadu upiraga angamba kara da urus mating pangbiduna maki operation se mai panaba onabada adumsu saruk ya biu haidana mayamda kurumna hay mayam pumna mapu kurumjari mayam gi mapumda kari gumba amkhatang nisake adudi khoina mayam gi damakta thuidok hindokna adi saraba nusa adi da kugi khongna chatuna cycle na chatuna kugi yamna wana asangba Malik Pakama Sangbat ng Pakama o nabagiramak tayo na kunariba environment service Manikanta Mutum si kangkangaw na kugi sagi anaba madali si hozi ras medicity da yuzi ma operation gi jangre do magi sel thungi philam si khasitang wat pana maram oya kanda mabu musibyo yang gi angamba matin khasitang pangbi environment activist chahi mapalena ko environment si damaka amati ko yeleka ki thok thorong ke ada ida kathok tuna la be naw sina ngasi pe khangodana narakpadagi be rasmin di city do operation tawna ba be sem sadun lejere du naw sigi be family condition kitang kenu to budagi be naw Manikanta Mutum gi damakta be phai miyam da jata phai miyam da angam ba mateng khagar da pa amato so ni to so happy yu aina ko ngasi video sigi khuthang da ko phai puno mukta mating ni jari